Kukila Lolup Singi designated Kem Kara Lauthokpa Natraka Mapam Hongdok Hongjin Taurabadi Hingsa Thoraktuna Muknabe Hengalakani Association Suspension of Operations Su the Ladyba Kukila Lolup Singi designated Kem Kara Mapam Hongdok Naba Amadi Mapam Kara the Lauthok Nabam Ministry of Home Affairs na Paikalak Liba Wafambu Sadar Hillship Association na Akan Mamong Yaning Daba Pongdorakli SAILCA gi Information and Publicity Wing na Thadora Sirol Amagi Matung ina Sugi designated campsing asi Kuki gi Lamda Laibani Kangpokpi District ki Mapam Sing the Ladyba campsing Atopa Mapam the Hongdokpa Amasung Mapam Kara the Lauthokpa Haibasi Majority community ki yak ayaba yenglaga makoy gi nungay gadaba lokhatpa khongthang oigani Ministry of Home Affairs ka su the Ladyba Kukila Lolup Singi Lusingba Singa wada sanakiba asi Manipur da tholiba irang asi ka mari lainadaba tungan bani Maram aduna center na misang mikhai naidana thabak tawgadabani karigumba designated kem khara lauthokpa natraka mafam hongdok hongjin tawrabadi maduna irang asi nauna hingsa thoraktuna muknaba hengalakpa oina thokani haina cherol asina makhatana hairi